이루자비니나 부터리네. 그 꽃 마ям지. 떨어진데 이루신만이 그만 아픈 놈이 신다. 그만 아까. 아이스 달라예. 아? 아이 레레. 빨리. 시달라 이렇게 하게. 어때? 어때 라만? 라에. 오늘 좀. 이마 아이스 달라 이시디 그만 산다지 야는 또. 네, 재미고. 같이 좀 해보니. 이마는 진티가 나오미. 보이려. 진티가 나와. 폰데 비디오 남나 보거나 ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯂꯨꯍꯜꯂꯣꯗ ꯏꯕꯨꯡꯉꯣ ꯏꯪꯉꯦ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯔꯨꯖ ꯊꯣꯛꯄꯤꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤꯁꯦ ꯌꯨꯝ ꯁꯥꯕꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯀꯥ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯍꯣꯡꯖꯟꯕꯅꯦꯕ ꯂꯣꯏ ꯆꯥꯏꯔꯤꯕ ꯑꯝꯇ ꯁꯦꯝꯒꯠ ꯁꯥꯒꯠ ꯇꯧꯗ꯭ꯔꯤ 이제 ngasi 이루자비지 비디오도 안 남으로 양 gian tàn mà không thấy anh nói tiếng gì vậy? mà không thấy anh nói tiếng gì? sao vậy nè? 잘 sai vậy? 잠시만 좀 지나가라. 예, 오케이. 잠깐 이거 왜 없으냐? 네, 하. 네. 잠들 때 시간에. 지금 잡을 게 많다고 그래 해 놓. sai 아, 좀 믹스 더블로 되나? đâu để đúng đúng sai sai 뭐 인터뷰니까 그냥 잡아라. sai quen hai tên á 룰루를 제 전부가 nó mình mật mà nó 나는 하이 좀 따기네. 다음. 정영호, 아, 정영호, 한번 깔때 뭐 하이 노. 이것도 전다. 얼른 셜로 쳐서부터 우리. 그냥 좀 해. 마, tất nhiên là 뭐 몰라 뭐 뭐 먹어 나노? 한국가 와. 뭐 지금 나노 임마. 제가 지금 보는 거. 좀 TV가 이번에 뭐 듣는 뭐 있어. mình siêu đấu trên Lina bro 아, mình siêu đấu trên Lina bro 저 이렇게 아까 저번에 anh ơi đi làm cái đó không là cái nó co 뭐뭐 아저 근데 그 집과의 축구장 나고 이거 먹을 수 있는 거지. 가서 먹으니 진짜 그래도 말로 임마. 어 나 혼자 로용 감 되는 거 있나? 다 먹고 그래야 되지. 감대로 저기 아이 하도 파르다 이런데 많아. 저 그게 아니 술래 내가. 너 미니 in để 이게 나는 인데 아이들 거나 우리가 알아요 그렇게 하도게 하라야 해 얼마 아니네. 좀 그래 좀 해. 이마 이마 이루자바 농아이 브로 잘해 좀 해. anh ơi cái đó chỉ là cái nó co 타오르니 말 하도게 마코토 이게만 아들 4번을 마콘도 넣으셨는데 그래서 4번지 아까 저 너머리는 시간을 딱 빌었더나 내일가 루지 야마야 로 피자가 마기 부모님 피바 그래서 임마 제가 또 저기 있다고. 난 나한테 그비도 그들 하도 tao ngồi ra cái này 하라만 cái nào cái nói ngon là buri. 나는 하도 하지 하도 하면은 아마가지 그러면 이 비디오에 차이를 정말 쳐다게 해서 이루자바 아, cái nào 부드지. 하도게도 cái nào nó thật ra để 나와라 나와도 뭐, 나는 cái nào cũng gì nào. 안거리 따로 놓고 따로. 이제를 kumjallo mana kan dum 나는 뿌리 nangana pudara nangana 내가 하가지 이모이 ama kayo 홀로, 아무도 홀로. ama kayo
Nuaitra. 이제 막 사본 너 ям 해줄루기는. Nuaitra. Nuai berapa? 누가에 Dude, dude solang apa? cái này như nào Kita berapa sih? 하와이 같은 게 아니 사업을 좀 사브라. 하려면 쎄쎄쎄 누구도. 우리가 사회도 누가자 안나더라 공만 발견된다. Nuaitra. 프로야 해 그대로 하도 뭐지서 좀만 잠만 탁대 이대로 Kau 앞에. ingat buah. 너만 탁대 왜 이대로. 이게 Ngọc Sa 아니 좀 세잖아. 한꺼번에 하면 야 더더. 야, 야래 뭐 꼭두기 해다로 야래. Mana ni kau sang kau terus. 그냥 파티에서도 아 제주 강이. Patra. Dah mau jam 우리 kau. 말이 끝나 우리. 우리. 내 맛이 엄청 갖고 막 또. 그때 걔도 그래서 뭐 하라 디야. 빠지는 나로. 뭐뭐나 가가 너를 쇼라니 딱 갖다 줬나. 빠지는 좀 갖다 나로 신경 잘 알아. 사내가 저기도 좀 그래도 신경 막 꼭대 좀 보시라. 뭐 하나로 살아. Ah. Mau sang lagi. 바지야. 집사. 이제 아보까 내 바지 있다고 보여. 아보구나. 근데 Dah terus dah. 중요한 것이 너랑. 아, 맞잖아. Saya tahu masa masa. 사이에도 Nah, dia dah buat. Mudah-mudahan ni. 낙초비도 왜 쇼래 뭐뭐나. 해다로 어떤 까무도. Dia pegang ni tahu oi sudah dah. 그러니까 양조 이거. Kita pegang doi sini kita pegang. 해요 Kamu 해 dah bak. 라난 이신도 고나나 봐. 그노 떨어가니 호렌 방금 짬뽕은 뭐 떠오네. 아니 뭐뭐 호렌 이신 갈카오. 내마 이신 갈카오. Xin này 들어봐 봐. 내가 뭐 밖에 나가면 되지. 어디도 그랭도 타도 막하 따로도 이신 갈카오고 알아서 하면 그만서 이루저래 짠논 빈바지디 ꯑꯩꯈꯣꯏꯅ 만나가 해자다버네 이만한가 푸버네 란 떠버니나 봐 फजन थिन यादरे दिसु खमा जन फदि फजा आ लागे चा द चारुगे मा चारा मिना फुजु चारुगे कोइ मा आ मा चारो फुजु चारुगे 하와이는 다 토게 하와이는 다 하우라 하나 오무테 소리야 아이다 아버말이 갖다 토게피로 하와이 khoi ma se angang ma sa gi du mai na mi ge le ke sana ba do adu da taw ma hau ji ki phajana sa ri se akhoi le ra ba ma su jing le ra ga di chao ya da bi de bi ara ai ba mi jing de phu bi ma jin thi bi ge je dum taw ba si yong ne akhoi na video jin na ma tom thana ma ne ba akhoi na jo ma tom da tham ba de ma je mareng chet pa da chokhi de gi ta ga dra ga na ga pakhat ba do ngahaktangsida saraksibe ngahaktangsida akhoi sak sabagi satpa rijunju mabokki sangomse ma satpa duna matom thanambane ba matom leibasida yam gyan tan chari ji yengune aiji na hangoidi khoi video se khoi managa wangang da ba khoi mayam da tumin leiba matam da di sum mayam na ga yeng bada boring chu ni na dum kakthat pane ba
ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯁꯤꯗ ꯀꯛꯊꯠꯄ ꯄꯥꯝꯃꯨꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯣꯏꯅ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨ ꯋꯥꯔꯤꯁꯤꯡꯁꯦ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯁꯦ 2022ꯒꯤ ꯅꯕꯦꯝꯕꯔ ꯇꯥꯡ 30ꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯁꯤꯒꯤ ꯌꯨꯝꯁꯦ ꯁꯥꯔꯒ ꯍꯣꯡꯗꯣꯛꯈꯤꯕꯅꯦꯕ ꯍꯣꯡꯗꯣꯛꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯀꯩꯅꯣ ꯖꯇ꯭ꯔꯥ ꯂꯩꯇꯕꯁꯤꯗ ꯌꯨꯝꯁꯦ ꯄꯞ ꯁꯥꯔꯒ ꯍꯣꯡꯗꯣꯛꯈꯤꯕꯅꯦ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯆꯥ 9ꯅꯦ ꯅꯨꯄꯥ 5 ꯅꯨꯄꯤ 4 ꯑꯗꯨꯒ ꯑꯩꯅ ꯃꯆꯥ 4 ꯁꯨꯕꯅꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗꯦ ꯑꯩꯁꯦ ꯈꯣꯡ ꯑꯅꯤꯃꯛꯁꯤ ꯌꯥꯗꯦꯕ ꯈꯣꯡ ꯔꯥꯏꯠꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯥꯕꯗꯒꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯂꯦꯐꯁꯤꯅ ꯃꯥꯏꯕ ꯑꯃꯅ ꯁꯨꯕꯗꯒꯤ 2004ꯒꯤ 3ꯗꯅꯤ ꯃꯥꯏꯕꯁꯤꯅ ꯁꯨꯕꯗꯤ ꯑꯗꯨꯒ ꯑꯩꯅ ꯍꯤꯞ ꯅꯥꯟꯊꯣꯛꯈꯤꯗꯅ ꯈꯤꯇꯪ ꯆꯠꯂꯒ ꯑꯗꯨꯝ ꯕꯣꯝ ꯇꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 2004ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯑꯦꯝꯁꯇ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯆꯠꯄ ꯉꯝꯗꯦ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯩꯁꯦ ꯆꯠꯄ ꯉꯝꯗꯦ ꯑꯗꯣ ꯁꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯆꯠꯂꯛꯏꯅꯦ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯉꯝꯗꯦ ꯑꯩ ꯌꯨꯝ ꯄꯥꯟꯗꯦ ꯆꯩꯁꯨ ꯄꯥꯏꯔꯒ ꯍꯧꯖꯤꯛꯁꯤ ꯆꯠꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯆꯥꯅꯨꯄꯤ 2 ꯃꯆꯥꯅꯨꯄꯥ 1 ꯃꯆꯥꯅꯨꯄꯤ 2ꯁꯦ ꯇ꯭ꯋꯤꯟꯅꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯦ ꯈꯔꯁꯨ ꯍꯩꯖꯗꯦꯕ ꯑꯗꯨꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯙꯅꯦꯒ ꯏꯕꯥꯅꯤꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯦ ꯑꯗꯨꯒ ꯗꯗꯥꯅ ꯃꯌꯨꯝ ꯍꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯃꯣꯏꯁꯦ ꯆꯥꯟꯗꯤꯒꯔꯗ ꯃꯥꯁꯇꯔ ꯇꯧꯔꯤ ꯑꯗꯨꯒ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯗꯤ ꯃꯥꯁꯇꯔ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯁꯤꯗ ꯗꯗꯥꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯃꯥꯏ ꯃꯌꯨꯝꯁꯤꯗ ꯂꯩꯌꯣ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯑꯇꯣꯝꯕꯤꯁꯤꯕꯨꯗꯤ ꯅꯥꯎ ꯃꯆꯥꯕꯨꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯟꯁꯦ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯦꯛꯎ ꯍꯥꯏꯁꯦ ꯌꯥꯗꯦ ꯃꯥ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒ ꯇꯨꯝꯃꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯅꯤ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯑꯕꯦꯝꯃꯅ ꯊꯥ 5 ꯁꯨꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅꯔꯒ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯃꯥꯅ ꯃꯥꯏ ꯃꯃꯥꯅꯦꯅ ꯈꯟꯖꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯇꯟ ꯆꯥꯔꯕꯣ ꯂꯐꯣꯏ ꯆꯥ ꯂꯣꯏꯔꯕꯣ ꯆꯥꯗꯦ ꯑꯣꯏ ꯑꯩꯗꯤ ꯂꯪꯈ꯭ꯔꯕꯣ ꯍꯥ ꯂꯪꯈ꯭ꯔꯕꯕ ꯂꯪꯉꯦ ꯌꯥꯝꯅ ꯈꯥꯕꯅꯦ ꯈꯥꯏꯕꯅꯤ ꯅꯪꯕꯨ ꯈꯨꯠꯁꯨꯕꯤꯗ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯇꯨꯝꯕ ꯁꯩꯇꯪ ꯁꯥꯗꯦ ꯑꯩ ꯇꯨꯝ ꯖꯒꯣꯏ ꯁꯥꯒꯦꯔꯣ ꯁꯤ ꯀꯅꯥꯅꯣ ꯅꯠꯇ꯭ꯔꯣ ꯍꯥꯠꯇꯨꯕꯤ ꯍꯥꯜꯂꯦ ꯑꯩ ꯍꯥꯠꯂꯦ ꯑꯩ ꯍꯥꯠꯂꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯍꯥꯜꯂꯦ ꯀꯅꯥ ꯃꯥꯟꯒꯦ ꯁꯤꯒꯗꯧꯔꯦ ꯊꯨꯏ ꯑꯕꯣꯛꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯅꯠꯇꯦꯗ ꯀꯅꯥꯝꯇ ꯅꯞꯄꯤꯗꯦ ꯑꯩ ꯀꯅꯥ ꯇꯜꯂꯦ ꯇꯨꯝꯃꯒꯦ ꯀꯠꯁꯨꯕꯤ ꯃꯆꯥꯗꯣ ꯇꯨꯝꯈ꯭ꯔꯦꯗꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯍꯥꯏꯌꯣ 하요. 자기 하지. ꯆꯠꯁꯤꯗ ꯆꯠꯇ. ꯃꯌꯨꯝꯗ ꯀꯅꯥ ꯌꯨꯝꯗ? ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝꯗ. ꯀꯥꯏꯗ? ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯌꯦ ꯃꯥꯅ ꯏꯁꯩ ꯁꯛꯄꯅꯤꯗ ꯑꯩ ꯈꯪꯗꯦ ꯇꯨꯝꯅꯤꯡꯉꯕ? ꯌꯥꯝꯅ ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨ ꯍꯥꯏꯔꯣ ꯍꯧꯖꯤꯛꯄꯨ ꯇꯨꯝꯃꯒꯦ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯣ ꯏ ꯇꯨꯝꯃꯦꯍꯦ ꯑꯁꯨꯕꯤꯗꯨ ꯇꯨꯝꯈ꯭ꯔꯦ ꯌꯥꯔꯕ ꯑꯗꯨꯗꯤ ꯌꯥꯔꯦ ꯇꯨꯝꯃꯦ ꯑꯩ ꯁꯤꯗꯧꯔꯦ ꯇꯨꯝꯃꯦ ꯑꯕꯣꯛ! ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯑꯁꯨꯕꯤꯗꯨ ꯇꯨꯝꯈ꯭ꯔꯦ ꯋꯥ ꯐꯨꯔ ꯃꯛꯇꯗ ꯀꯤꯗ ꯃꯥꯅ ꯀꯩꯅꯣ ꯀꯔꯤ ꯇꯧꯕꯒꯤ ꯀꯤꯗ꯭ꯔꯣꯅ? ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯞ ꯑꯁꯦ ꯐꯖꯗ꯭ꯔꯥ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯃꯥꯏꯅ ꯁꯤꯠꯆꯜꯂꯛꯀꯗꯝꯗꯥꯏꯅ ꯊꯧꯖꯩ ꯌꯥꯕ꯭ꯔꯣ ꯆꯥꯔꯣ ꯍꯥꯏꯔꯣ ꯊꯛꯑꯣ ꯍꯥꯏꯔꯣ ꯆꯥꯛ ꯁꯥꯕ. ꯍꯥꯏ ꯌꯥꯝꯅ ꯀꯩꯗꯤ ꯇꯨꯝꯃꯦ ꯀꯛꯁꯨꯃꯤꯗ ꯑꯩ ꯇꯟ ꯆꯥꯒꯗ꯭ꯔꯥ? ꯆꯥꯔꯣꯏ ꯇꯟꯁꯨ ꯆꯥꯔꯣꯏꯕ ꯂꯐꯣꯏꯗꯤ? ꯇꯟ ꯆꯥꯒꯗ꯭ꯔꯥ? ꯂꯐꯣꯏ ꯆꯥꯒꯗ꯭ꯔꯥ? ꯌꯦꯟ ꯆꯥꯒꯗ꯭ꯔꯥ? ꯆꯥꯅꯤꯡꯗꯕ ꯆꯥꯔꯣꯏ ꯀꯩꯗꯧꯖꯔꯅꯤ ꯄꯣꯛ ꯆꯥꯅꯤꯡꯕ꯭ꯔꯥ? ꯆꯥꯅꯤꯡꯉꯤ ꯁꯟ ꯆꯥꯅꯤꯡꯕ꯭ꯔꯥ? ꯁꯟ ꯆꯥꯅꯤꯡ ꯍꯪꯉꯣꯏꯐꯥꯎ ꯆꯥꯅꯤꯡꯉꯤ ꯍꯧꯗꯣꯡꯗꯤ? ꯍꯧꯗꯣꯡꯁꯨ ꯆꯥꯅꯤꯡꯉꯤ ꯌꯣꯡꯗꯣ? ꯌꯣꯡ ꯆꯥꯔꯣꯏ ꯀꯨꯝꯚꯤꯔꯗꯤ? ꯍꯥ ꯀꯨꯝꯚꯤꯔ? ꯀꯔꯤ ꯀꯨꯝꯚꯤꯔ? ꯀꯨꯝꯕꯤꯔ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯆꯥꯒꯦꯔꯥ? ꯍꯥꯎꯕꯅꯦ ꯃꯈꯣꯡꯗꯣ ꯀꯨꯝꯚꯤꯔ ꯃꯈꯣꯡꯗꯣ ꯍꯥꯎꯕꯅꯦ ꯆꯥꯁꯤꯔꯥ? ꯆꯥꯁꯤꯀꯣ
막고도 이주기제로 딱 나는 막 이주기제로 이러더니 나티 가축을 자고 동그래 하나 용자. 하지가 용의자지 얘랑 까이기니 용의자 도지로 용자를 용. 용의자지 야봐 거리는 냥 이거 거리는 그것도 어디 하나 보세요. 내 피로는 이거 가나레 티바 락스레 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 뭐지 바포마 삐삐 lại mày mà hỏi giống như cô là 싸래도 mà 어? 이루자를 농아를 봐 말이야. 같이 내가 색깔을 가져래 둘이 티고도 잠시만 신의가 있는 거 사야 될 또 하는 거 라이 되는 거 콩이 병을 붙어서 하 콩부터 저와 동네 가축이도 좀 하도겠지. 하와 똥이로 땀나 자이는 하고 버리는 거 자 토고 나는 그 아들 너 그거 그러구나 아니 소리야 biết cái này 누구세 그러자 그냥 차이 딴동 감감서 하와이 사는 hầu ý hay 하와이 자기 하와이 해. xí khi đâm cha rồi ilake 저리 좀. chị ô 난 잡아야 해. 에이 잡아야 hay in này nó ôi cha thuốc rồi nè hả cái nào sẽ tốt đẹp 차이야. 자로 감감서 차이봐. 컴 까마요. 까마는 또. 자 카이 가보. 자소 어떤 아무도 잘. 그지 딴다 정말. 딴 자세야 되나 아주 좀 뭐지 그냥 좀 해봐. 아우 진짜. 아위 왜 따뜻해? 고하와 많이 해 시티 카메라. 그돈 많이 해 맞다 자소 딴자로 나는 좀 마시는 거 싸워 진짜 짠. 마시는 거 진짜 짠데 그러니까 수비에 오. 그러니까 수비에 있고매 아이 좀 버려주죠. 좀 야래. 좀 자 동지가 아이 좀 해봐. 아우 그 돈이 해다냐 친구랑 해다냐 아 죽으면 나 하도 해. 자자고 하루 맞아 하도 따야 돼. 저들 하도 해. 자자자 따로 따로 따르고. yang satu ini kau kasubi nak ada ini nama itu kan dengan kasubi semua benar anda semoga ide apa ini 짜로 못한도 kan dia 맛있는 거 도도 좀 뭐지 cuma 맛있는 거 싸로 saya cani dia pada apa kaya benar kau 이거는 왜 야, 너 많이 그래. 혹시 또 cara dia 어떤 누가에서 더 지다 또 cara awak ini dato kaya nama 나도 딴도 짜가 하고 그러네 뭐. awak tadi 아부 ah 딴지 사더라고 ada lagi 까리기노 awak lagi 깐 부던자 한 바지 건지 그거 내가 도저 싸워야 돼 이게 그러니까 그러네. 마사지 해야 돼 여보아. 마사지 간다고 어버 ah 깐나가 하러 itu lagi tu 나 코나 파이레 ini dah poin ni 아들라 보이지 오 딴네
ꯆꯥꯊꯣꯛꯑꯁꯨ ꯁꯟꯗꯗꯨꯗ ꯑꯩꯗꯤ ꯀꯥꯎꯋꯦ ꯅꯪ ꯀꯩ ꯆꯥꯒꯦ ꯑꯗꯨꯗꯤ ꯂꯐꯣꯏ ꯆꯥꯒꯦ ꯍꯥꯏꯔꯒ ꯂꯐꯣꯏ ꯄꯤꯔꯣ ꯁꯪꯒꯣꯝ ꯊꯛꯆꯜꯂꯕ ꯑꯍꯨꯝ ꯁꯨꯗꯣꯏ ꯂꯐꯣꯏ ꯆꯥꯈ꯭ꯔꯦ ꯆꯥꯅꯤꯅꯣ ꯍꯥꯎꯏꯅꯦ ꯇꯧꯁꯦ ꯑꯗꯨꯗꯤ ꯂꯐꯣꯏ ꯆꯥꯔꯦ ꯄ꯭ꯂꯦꯠ ꯀꯥꯎꯔꯦ ꯃꯩꯗꯨꯅ ꯍꯥꯟꯅ ꯑꯣ ꯑꯗꯨ ꯌꯥ ꯆꯠꯁꯜꯂꯣ ꯑꯗꯨꯗꯤ ꯌꯥꯗ ꯑꯩꯁꯨ ꯄꯤꯔꯛꯑꯣ ꯑꯩ ꯌꯥꯗ. ꯂꯐꯣꯏ ꯆꯥꯎ ꯆꯥꯔꯒꯦ ꯇꯨ ꯑꯗꯨ ꯈꯨꯠꯇ ꯄꯥꯏꯗꯨꯗꯤ ꯐꯃꯨꯡꯗꯅꯤ ꯇꯨ ꯐꯃꯨꯡꯗ ꯁꯤꯗ ꯂꯩꯔꯦ ꯑꯕꯣ ꯍꯥ ꯁꯤ ꯆꯥꯁꯦ ꯇꯨ ꯆꯥꯒꯦ ꯁꯤ ꯆꯥꯁꯤꯔꯥ ꯆꯥꯅꯤꯡꯗꯦ ꯇꯣꯛꯑꯦ ꯂꯐꯣꯏꯗꯤ ꯆꯥꯖꯦ ꯑꯩ ꯆꯥꯔꯒꯦ ꯑꯕꯣ ꯍꯥ ꯇꯟꯗꯨ ꯆꯠꯁꯜꯂꯣꯃꯦ ꯆꯥꯊꯔꯒꯦ ꯄꯤꯔꯣ ꯌꯥꯗ ꯑꯗꯨꯗꯣ ꯌꯥꯗ ꯁꯤꯔ ꯌꯥꯗ ꯑꯪ ꯅꯪ ꯀꯜꯂꯝꯅꯤꯁꯦ ꯍꯣꯏꯅꯦ ꯈꯪꯗꯦ ꯇꯣꯛꯑꯦ ꯆꯥꯅꯤꯡꯗꯦ ꯆꯤꯌꯣ ꯌꯥꯗ ꯑꯗꯨꯃꯥꯏꯅ ꯁꯥꯏꯗꯠꯂꯦꯗꯅ ꯆꯥꯁꯜꯂꯣ ꯑꯗꯨꯒ ꯍꯥꯎꯇ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩ ꯆꯥꯊꯣꯛꯈ꯭ꯔꯕ ꯆꯥꯊꯣꯛꯑꯣ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯅꯪ ꯀꯥꯝ ꯁꯥꯏꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯥꯎꯋꯦ ꯌꯥꯝꯅ ꯇꯜꯂꯦꯗ ꯅꯪ ꯁꯪꯒꯣꯝ ꯃꯅꯨꯡꯗ ꯀꯥꯝ ꯁꯥꯟꯅꯩꯔ ꯍꯥ ꯇꯧꯏꯗ ꯇꯧꯕ ꯆꯠꯂꯒꯦ ꯌꯨꯝꯗ ꯆꯠꯂꯒꯦꯀꯣ ꯌꯨꯝꯗꯅꯤ ꯂꯩꯔꯤꯁꯦ ꯄꯥꯂꯦꯝ ꯊꯥꯕꯗꯨ ꯀꯌꯥꯝ ꯆꯥꯁꯜꯂꯨꯁꯤ ꯇꯟꯗꯣ ꯃꯁꯨ ꯄꯤꯔꯒ ꯇꯨ ꯀꯩꯗꯧꯔꯒꯦ ꯇꯟꯗ ꯆꯥꯁꯜꯂꯣ ꯇꯟꯗꯤ ꯀꯟꯃꯟꯈ꯭ꯔꯦ ꯀꯟꯃꯟꯗ ꯀꯜꯂꯤꯕ ꯂꯐꯣꯏ ꯄꯤꯖꯔꯁꯤꯔꯥ ꯇꯟ ꯑꯃ ꯍꯧꯁꯤꯔꯥ ꯅꯪ ꯍꯧꯕ ꯍꯩꯒꯗ꯭ꯔꯣ ꯉꯁꯤꯃ ꯇꯟ ꯍꯧꯅꯤ ꯆꯥꯎꯕꯗꯤ ꯌꯥꯗꯦ ꯇꯟꯗꯤ ꯀꯜꯂꯦ ꯍꯥꯏꯕꯗꯣ ꯀꯅꯥꯅꯣ ꯈꯪꯗꯤ ꯁꯤꯃ ꯆꯤꯆꯥꯡ ꯍꯥꯏꯔꯣ ꯍꯥꯏꯒꯠꯄꯤꯔꯣ ꯀꯥꯕꯗꯤ ꯃꯁꯥꯗꯗꯤ ꯕꯣꯜꯗꯣ ꯑꯃ ꯍꯧꯁꯤꯔꯥ ꯃꯥ ꯂꯐꯣꯏ ꯆꯥꯅꯤꯡꯉꯤꯕꯣ ꯆꯥꯅꯤꯡꯗꯦ ꯍꯣꯏ ꯀꯩꯒꯤꯅꯣ ꯃꯈꯨꯠꯇ ꯄꯥꯏꯕꯁꯨ ꯄꯤꯕ ꯌꯥꯗꯦ ꯂꯧꯕꯁꯨ ꯌꯥꯗꯦ ꯀꯩ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯪꯒꯣꯝꯁꯦ ꯂꯥꯞꯁꯤꯜꯂꯦ ꯍꯥꯏꯕ ꯏꯃꯥ ꯑꯥꯎ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯣ ꯏꯔꯨꯖꯔꯕꯅꯤꯅ ꯑꯃꯣꯠꯄ ꯇꯧꯁꯜꯂꯅꯨꯀꯣ ꯍꯣꯏ ꯇꯧꯔꯣ ꯑꯩ ꯑꯁꯣꯝ ꯅꯥꯀꯟ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨ ꯌꯥꯅꯤ ꯂꯩꯔꯝꯃꯨ ꯈꯟꯅꯔꯝꯒꯅꯨꯀꯣ ꯂꯐꯣꯏ ꯄꯤꯔꯧꯔꯕꯣ ꯑꯥꯎ ꯂꯐꯣꯏ ꯀꯅꯥꯝꯇ ꯂꯐꯣꯏ ꯆꯥꯁꯤ ꯏꯃꯥ ꯂꯐꯣꯏ ꯆꯥꯊꯣꯛꯁꯤ ꯍꯥ ꯀꯅꯥꯝꯇ ꯆꯥꯗꯦꯕ ꯂꯐꯣꯏ ꯄꯤꯔꯛꯎꯔꯥ ꯍꯥꯏꯕ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯇꯨꯝꯃꯒꯦ ꯇꯨꯝꯒꯗꯕ ꯅꯠꯇꯦ ꯂꯐꯣꯏ ꯌꯥꯝ ꯆꯥꯒꯗꯕꯅꯦ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯥꯎꯔꯦ ꯁꯤ ꯂꯐꯣꯏꯅꯦ ꯀꯥꯎꯈ꯭ꯔꯗ꯭ꯔꯥ ꯈꯪꯗꯦꯁꯤꯗ ꯀꯥꯎꯔꯦ ꯃꯨꯠꯇꯦꯁꯣꯔꯤꯗꯣ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯀꯩ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯣꯇꯦꯁꯣꯔꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯕ ꯍꯧꯖꯤꯛꯇ ꯆꯪꯉꯝꯃꯤꯗꯨꯗꯤ ꯑꯗꯨꯗꯤ ꯃꯨꯠꯇꯦꯁꯣꯔꯤ ꯅꯠꯇꯦꯗ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯑꯁꯨꯕꯤꯅꯤ ꯑꯁ ꯅꯆꯥꯅꯨꯄꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯍꯥꯏꯗꯗꯤ ꯀꯩꯅꯣ ꯍꯥꯏꯒꯗꯕꯅꯤ ꯁꯦ ꯀꯔꯤꯅꯣ ꯁꯤ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯅꯤ ꯆꯥꯎꯋꯣ ꯁꯤ ꯆꯥꯅꯤꯡꯗꯦ ꯇꯜꯂꯤ ꯆꯥꯎ ꯍꯥꯏꯔꯒ ꯆꯥꯔꯣ ꯅꯪ ꯀꯩꯝ ꯆꯥꯗꯔꯤ ꯅꯁꯥꯗ ꯑꯃꯨꯛ ꯆꯥꯔꯣ ꯁꯣꯜꯂꯅꯤ ꯄꯤꯔꯛꯀꯅꯨ ꯑꯗꯨꯗꯤ ꯅꯁꯣꯟꯕ ꯑꯁꯨꯕꯤꯗꯣ ꯇꯨꯝꯈ꯭ꯔꯦ ꯁꯦ ꯑꯩ ꯄꯥꯏꯕꯤꯔꯛꯎꯔꯥ ꯄꯥꯏꯕꯤꯔꯛꯀꯅꯨ ꯇꯜꯂꯤ ꯁꯦ ꯆꯤꯌꯣ ꯑꯪ ꯍꯣꯏ ꯑꯩꯅꯅꯦ ꯆꯤꯌꯣ ꯍꯥꯎꯇ꯭ꯔꯥ ꯆꯥꯔꯣ ꯍꯥꯏꯔꯝꯕꯗꯨꯗ ꯆꯥꯕꯤꯔꯤꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯔꯦ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯏꯅꯤ ꯌꯥꯝꯅ ꯑꯗꯨꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯂꯣꯏꯔ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯀꯣ ꯍꯥꯏꯔꯛꯀꯦ ꯌꯥꯅꯤ ꯂꯣꯏꯔꯕ ꯑꯁꯨꯕꯤꯗꯣ ꯂꯥꯛꯑꯝꯕꯅꯦ ꯑꯩꯈꯣꯏꯗ ꯍꯣꯏ ꯂꯥꯛꯑꯝꯕꯅꯦ ꯆꯥꯛ ꯊꯝꯃꯅꯤ ꯁꯦ ꯆꯤꯆꯥꯡ ꯍꯥꯏꯔꯣ ꯄꯥꯏꯔꯣꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯥꯔꯣ ꯇꯨꯝꯃꯒꯦ ꯆꯠꯁꯜꯂꯨꯀꯣ ꯕꯣ ꯑꯁꯨꯕꯤꯗꯣ ꯇꯨꯝꯈ꯭ꯔꯦ ꯌꯥꯗ ꯕꯣ ꯇꯨꯝꯈ꯭ꯔꯕꯅꯤ ꯇꯨꯝꯈ꯭ꯔꯕ ꯍꯣꯏ ꯑꯗꯨꯗꯣ ꯌꯥꯗ ꯇꯨꯝꯈ꯭ꯔꯦ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯗꯣ ꯌꯥꯗ ꯌꯥꯔꯦ ꯆꯥꯔꯒꯦ ꯍꯥꯎꯇ꯭ꯔꯥ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯠꯇꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯅ ꯂꯩ ꯑꯩꯈꯣꯏꯗꯤ ꯁꯦꯕꯥꯁꯤꯁꯨ ꯃꯁꯨꯁꯤꯡꯅ ꯇꯧꯕꯅꯤꯅ ꯌꯥꯝ ꯉꯥꯡꯍꯟꯅꯤꯡꯗꯕꯗꯣ ꯉꯥꯡꯉꯨꯔꯅꯨꯅ ꯍꯥꯏꯔꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯆꯠꯂꯣꯕ ꯌꯥꯎꯗ꯭ꯔꯗꯤ ꯍꯣꯏ ꯇꯨꯝꯃꯒꯦ ꯑꯗꯨ ꯂꯣꯏꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯇꯨꯝꯁꯦꯕ ꯇꯨꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯀꯁꯨꯕꯤꯁꯨ ꯂꯥꯛꯄ ꯃꯥꯜꯂꯦ ꯂꯥꯛꯄ꯭ꯔꯣ ꯍꯣꯏ ꯌꯦꯡꯉꯨꯒꯦꯁꯦ ꯑꯩ ꯌꯦꯡꯉꯨꯒꯦ ꯂꯐꯣꯏꯗꯨ ꯆꯥꯊꯣꯛ ꯆꯥꯅꯤꯡꯗꯦ ꯍꯣꯏ ꯇꯨꯝꯃꯒꯦ ꯍꯥꯎꯔꯤꯗꯨꯗꯤ ꯆꯥꯁꯜꯂꯣ ꯑꯗꯨ ꯂꯐꯣꯏꯗꯣ ꯆꯥꯔꯦ
ꯑꯗꯨ ꯆꯠꯁꯜ ꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯁꯨ ꯀꯣꯕꯣ ꯍꯥꯎ ꯑꯗꯨ ꯂꯣꯏꯊꯣꯛꯑꯦꯗꯅ ꯍꯣꯏ ꯂꯣꯏꯔꯒꯦ ꯑꯗꯨꯒ ꯇꯨꯝꯁꯦ ꯍꯣꯏꯅꯦ ꯆꯨꯝꯃꯦꯕ ꯀꯁꯨꯕꯤꯁꯦ ꯇꯨꯝꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯅꯃꯥꯏꯗ ꯀꯥꯞꯁꯤꯜꯂꯣꯏꯅꯦ ꯄꯨꯕ ꯂꯥꯛꯄꯅꯤꯗ ꯑꯍꯨꯝꯗꯣ ꯂꯩꯔꯝꯗꯕꯅꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯎꯇ꯭ꯔꯥ ꯍꯣꯏꯅꯦ ꯆꯥꯛ ꯑꯗꯨꯅ ꯍꯥꯎꯕ 이들도 어려운 아이템이 됐지. 이제 후하로 할입니다. 아이고 하나 이거 mà nó nó phui một ma sao rồi thì mình biết lần gì đó không thể 랑어머니 아두 그냥 자르기 힙배 không ta sẽ 아두 상고는 너무 저 nó sao rồi 닝아이 안타면 아시기 닝아이 라오 뭐 애들 thì luôn luôn này mà sang cái mà thì sao rồi 가수비. 아부 오 아부 하? 하우브라 어디라? 잭다 하우 해라면 하우브레 카브니. 까이 자지기 오네 카그니. 까이 자지기 안에가 미기 홀자지라 từ gì có chuyện gì đó 아이 또 still giống đây mình 나는데 봐, 이도. 미기 자지라 미기도 따게. 이로. thì 잡으러. cũng là khác sai phải sao ra kéo sao 미기 자지로 미기 mà hi chết là sai cái đó rồi chicken 미기도 자지라 rồi chicken 미기도 한번 사는 라하야 온다 자연의 미기도. tiếp tục là sao 코리안 기 뭐, 사람 피자라 phải xin được 스파이시 làm gì ra để dễ không 아부 코리안 디 까이 자지게 하와 따게. 하와 하와이 디가 너 우다리 통나버도. 아주 bukan 안산하게 tại sao cái là 잡은. 너 주사 살로 주사 sắp xếp này cho ngàn thủy luôn luôn 그때 빨리 주사라고 거기 재미있는 거. không uống đúng cho nó lôi cái như vậy 동동하고 치더라. 까나나 하이노 뭐 à giờ thì giàu thì tàu sao bốc sắt thôi là quay chặt thôi tôi mà chỉ 나포리 주사 살라고 này quay sẽ là 응 투어디 누가 뚱닝들아 아들 뚱디야 군인데 해봤는 거지. 아이가 뿌닝디야 nhưng mà 그래 xử lý đây giờ sao rồi sao 하나를 해달래. 맘이 짜게 해보니까 Bố cũng chặt thủ 나 그때 빨리 내 복사 à 아부 còn thấy xong là xin là xong rồi thấy không anh tao quên rồi 야에 또 sao nó không sao được 가수비를 싸워요. 아부 하? 나포리 주사로 난 진짜로. chào 아주 아보기네 à bố kia này rồi 아기 chào 아기는 또 아기 잘해도 한 가오이다. 응 하우트라 나오야. 응 너 보이지? ôi cái này mà sai 잘해보니. nó quên không trái là 카야 그냥 뭐. đi sâu khăn 눈치대. 눈치대. 가오이다. nó quên chứ năng gì thật gì à không quên gì thật gì 하나 더 해놔. chỉ thật ra thì tôi biết là phần em mà bạn em gì 야 그래 가자 không là không được không 따라자고 ôi 했더니 gì 내가 수비에 아부 난 찐티노미 TV는 뜨다가 있을 거고. 우스카이다리 와드데 숨하이라 에 와리리로나 응. 찐틴티나 TV가. 어 야 뭐. 야예 나한테 그래. 까나 프레이노 세이폰 năng lụt thôi lụt rồi 미는 부분이다. 맞다고 chip rồi 짜산 떡볶이 많이 있는 nó lụt chip rồi 가축도 아부 뚱가만. 찐티노미 낭부 아니 TV들이 가와야 되는 안돼. mặt chân rồi 가축은 chân 구글에 뭐 가면. bỏ 야, 저 뚱그래. bỏ nông chim 뚱그래. mặt chân thì xích là cái nào mà chị 아니 7일 며칠이지. 그래도 저거는 가축이. 할래. bố 가오간 임시대. 뭐 흔들었다게. 예, 흔들어 봐야네.
Hotel ada. Oh, kecil ada. Kecil ada. Saya kan ikai je. Atau kamu dah. Ya, bawa. Kau kita ni atau orang. Sejauh apa? Jangan hero. Salah. Jangan ini tu okey. Ini cara. Hal ini apa? Saya hal ini. Kamu hal dah. Aku kamu tahu ni. Tak okey. Hả? Rồi. Dạ làm ni ơi. Trang thăm một chụp sao? Ai có ya cái sao đâu. Mà cái gì? Ở đây nó sẽ đưa đi cao ấy. Nhưng mà thế ấy tụi mình cái Cara itu pun dah. Lau, cara saya beri pun dah nanti tak pun dah. Lau, apa lau? Orang daging mai dah. Ni. ꯁꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯁꯦ ꯀꯣꯛꯇ ꯑꯗꯨꯝ ꯌꯨꯡꯉꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯃꯆꯤꯟ ꯊꯤꯕ ꯐꯠꯇꯕ ꯋꯥꯁꯦ ꯁꯤ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔ ꯉꯥꯡꯉꯛꯏꯅꯦꯕ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯉꯥꯡꯉꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯁꯪꯗꯅ ꯂꯩꯕꯕꯨꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯑꯗꯣ ꯌꯥꯔꯤꯃꯈꯩꯗꯤ ꯁꯪꯕ ꯃꯇꯝꯁꯤꯗ ꯃꯅꯥꯛꯇ ꯐꯝꯕꯤꯔꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯇꯦꯖ ꯃꯊꯪ ꯂꯥꯛꯏꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯒ ꯃꯉꯣꯟꯗꯁꯨ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯦ ꯍꯦꯟꯒꯠꯅꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯩ Singa put deh. Ada lagi apa? Atau ke? Ya Allah, ya tidak. Ini Để thăm làm gì? Oh ini cara ni. ꯑꯗꯨꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤ Đi không? ꯑꯗꯒꯤ ꯂꯥꯏꯒꯤ ꯃꯁꯦꯜ ꯃꯍꯥꯚꯥꯔꯠ ꯀ꯭ꯔꯤꯁꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯤ ꯍꯥꯟꯅꯗꯤ ꯈꯔ ꯌꯦꯡꯉꯝꯕꯅꯦ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯑꯃꯠꯇ ꯌꯦꯡꯕ ꯌꯥꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥꯁꯤꯒꯤ ꯃꯆꯤꯟ ꯊꯤꯕꯁꯤꯗꯪꯗꯤ ꯇꯧꯔꯣꯏꯗꯒꯦꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯁꯤ ꯐꯔꯛꯀꯗꯒꯦꯁꯦ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯑꯗꯒꯤ ꯈꯪꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦ Itu lagi. Satu biji tunggu mana. Không được nó sẽ không. Yang hak dia yang ini sudah. Chúng chết thấy được gì? Siapa ni? Mana? Sẽ sao rồi? Nama itu turun saja tadi. Mana nak? Satu biji lagi. Ya. Nama itu kompak macam. Mày trồng người trong rồi. Kau. Hal không được hal. Itu itu. Pernah juga. Nào. Nah, kita situ lagi. Tunggu gitu. Tunggu. Ayo. Là anh hoàn pro không? Puluh ya. Nó có quá không? Maka ada. Sudah puluh. Ya lo. Ya lama. Tunggu sih ada kasih begitu tunggu. Chân là thi nào? Cái chân là thi rồi. Chân thi ba. Thi cái nào? Chân là thi. Thi rồi cái mana? Itu meh suruh macam koyor tunggu. Macam satu hari. Imai. Yang hak dia itu kasih makut tu dek. Tu dek. Natra mani ni tunggu. Ya tunggu. Kasih tunggu. Kasih tunggu. Kasih tu kamu dah. Hai kasih tunggu. Cara tunggu. Ayo tunggu ke begini. Kanan kamu. Anh này, YouTube đang gì? Anh nè. Tunggu ya. Tunggu. Itu pilih. Iwan itu itu kan begini. Hả? Nah ini tu kan dia baik. Idam. Oh ni idam ni tu beri kan. Idam nè bà. Pak itu kan ibadah. Siapa Nasaan pa ahan do? Ado kanano? ni nak kain ni tu. Iya. Terus ya. Weh apa ni? Nak ekor ke? Halo. 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 Aku pio.
아위 하위 하위네. 가져갈까노? 와. 가져갈까노? 어디가 있잖아. 네, 맞습니다. 애초에 가수비 애초에 애시가 들어서 가수비도 좀더 말로 아니 무슨 가수비 한복신 티 난가 티 줘봐. 키에서 네가 이거 이번에 아니 요즘 찐 괜찮니? 겨울에도 가수비는 찐더 티가 나와. 찐더 티가 그런 거야. 좀 시도해 가수비 딱 보여 아이나고 야고 아이 이만한 강이 싱세 마디 그리 강이노도 강세본데 양기한 다나가 레이가 강이스네 아도 아코이su 사우닝가 마땅디 야우레에바 사우닝데나가 몽강 비루라수 꼬네 그 누아이락저가 기한 다다 해. 할로다 왜 하지 똥을 하는 아이 근데 장갑이게 장갑은 또 놓고 파문다 파문다 근데 그러네 이 간물로 빠이게 아침 먹는다 합쳐 야는 비마야 ꯀꯅꯥꯒꯨꯝꯕꯒꯤ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯒ ꯊꯦꯡꯅꯈꯤꯕ ꯌꯥꯎꯔꯕꯗꯤ ꯀꯃꯥꯏꯅ ꯂꯣꯏꯅꯈꯤꯒꯦ ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯈꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯐꯠꯇꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯥꯛꯏ ꯀꯩꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ 그럼 저기 뭐대요 엄마 저리에 그래 매번 눈에 그래 매번 아이 부분에 아때 에 핫도게 좀 제타기 먹어. 제타라 왜다 이까지 좀 이나 좀 되다 아이 좀 되거든 나도 아니네 아이고야 엄마 가만 좀 있지 좀 주비에 아이 좀 이게 원래 야 뭐 하요 야 bro 나만 좀 이, 매번 좀 뭐니 세자는 좀 야 뭐 야이 그래 매번 나 차이나 해보니 야이나 아주 나타는 또 보니 주비도 이만큼 이 후그래 아마 좀 후그래 야 이걸 들어가보니 남보 그러니 좀더 되자이 왜냐면 볼시야이 늦어져서 합법을 그만. 까리노 그만 하타 뭐. 탐디야 짠다버니 짠데봐도 코치 탄 것도 짠다버니 너부터 타. 타kan 타. takan 타. 야뭐 야만 무슨 아니 너 kamunga di imunda la harin ay mong sila ito sila lele ano nga iba mga lumiyan karan tari way 똥링가 뭐? tumingin 당장 밀어야겠어. kau ito 좀 이제 더. kasi sa rin tali way kasi ba nang sigat ano yung kasunod daw nakasunod itong gay 손으로 제발 이렇게 뭐 손을 찌고. Tiap oleh tadi buat. Lagi nusi bambai betul. Laknya baru. Itu punya cuman apa bawa ini kalau punya kasih itu betanam atau ya apa ya di situ mah. Itu mah itu itu nada mana ada di hati kayak 같이. 아, 분쟁이. ini itu juga mana hai benda kita lagi boleh dan itu deh 누구네? 네 발이도. 아예. di balik itu gimana nak luat nanti 로리 몸 하이. 네 발이도 가능시. 이건 럭션이 여기도. ada nama dah sampai dah nak 나도 럭션이 여기야 보면 스트레스는 딱 우리 많이 하거든. enak kalau amal ambil enggak karena ini no itu sendiri ini ada tu macam kasih kita full aja tadi full itu full ya pak ya kami itu full itu nak atau ini macam betul oh sama kan bertahuan
lão ꯇꯠꯂꯕ lão ꯍꯧꯖꯤꯛ ꯄꯥꯂꯤꯗꯣ này ꯍꯧꯖꯤꯛ ꯄꯥꯂꯤꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯕ nó biết là nó trả lời ꯁꯤꯗꯅꯦ ꯏꯕꯣꯝ ꯃꯈꯥꯏ ꯄꯥꯂꯤꯗꯣ vậy tụi mày kì tụi mày chạy hát đâu kì hát lo hai bro hát đâu cái đồ này chơi này 그나 하세요. anh này này 그나 하세요. năng hồ lo hai bà 여보가 똑사가. bây giờ hát rồi 그나 하세요. nó chỉ đi 여보 하세요. hát 여보 하세요. không mong được tụi mày mà thì nó chỉ được ra tập trung thôi nó chỉ có đây là tu vừa mới mà là cái chụp video tụi mày ông mò ai lại hay 와, hả 또 뭐? tụi mày ghi lại cái rồi à 이거 볼게. cái rồi nó 뒤에 너 볼게. tụi mình về nè 가져올 거 찍어 제발. cái chụp đi ấy tụi mày ấy tụi mày tụi mày cái chụp cái chụp đi 그래 게 그래 야 뭐? 야 마, 어 나무들 뭐? 너왜 따라게 또 뭐? 또 뭐? 잘했어. Tôi mà tôi kém sao rồi bà. 뭐야 혼자. Tôi không sao. Tôi mà cho kém ra thế không kịp. Tôi mà ngoài được rồi. 뭐? 저래 그러지. ấy 저래 게 그래 하나 또 삐네. 냄새 맡달래 ấy 저래 게 그죠 이마 또 먹게 하지 마 타다 담가 또 있니. ấy thằng này 병장 제 가서. 파문장 거리 제 파문장. 이마 세세 꼴로. 이마 꼴로 리준다 꼴로. mà 아, 자강 하나 거의 하자라 봐. 오빠니다. 진짜. 지씨. ấy tụi mày 나보 그 매우 하자라 줄라. 따라가니까 안 따라오. 함도로 한해 뛰거든. hát cái gì 자, 손 실하게 비디오. tung rồi bác sĩ. 또 ha khoai mà sẽ number 2 tàu thuê duga nó tiếng CD khoai mà sẽ iru jare duga number 2 tàu thuê tung kre du kang tum ja rồi